Imis Bauduming Tabiri Bukai Manipuri na Naurim Nahan Mamuta the Taram Nokchari, Luinana, Kurumjari, Masigi Maru Pauda. Chief Minister N. Birena video conferencing Kutanga District Singi DC Singa COVID-19 second wave ki matangda Chekshin Thaurang Lokhanabagi Khanakre. Marks up Tabamioi fine Tianduna Numir Humni simple imprisonment pinaba order thokre. COVID-19 positive weba patient Hangalakpana RIMS ta Ladiba Bat Singh Konaroidra Haibagi Chingnaba Lady Haina RIMS ki Medical Superintendent Dr. Hait Rio Sakina Pungdokre. Luinana Miamna E Dan Tobada Yawi Haina Union Health and Family Welfare Minister Dr. Hardana Miamda Apil Tokre. Mapung weba Pamu Pizari. COVID-19 pandemic ki haujik hoirakli ba phibam masiga mari leinana Chief Minister N. Birena state siki tongan ba district singi DC singa video conference pangthokre. Mifam adu da handak state sida coronavirus ki case masing khangwang wangkhalakhi ba asigi matang da khanaki. CM na maruina active case masing home isolation tawriba patient sing hidak kapthokliba COVID care center sing amuka hanna activate tawnabagi lokhalakliba thorang singi matang da DC singda hangke. Loinana lakliba tha ani manungda oirakadaba fibam sing thenana ba tawba yaba preparation tahona ba pautak piki CM na DC singda makoina tawriba thabak sing preparation sing amadi inadequacy singi report Principal Secretary Health Government of Manipur da amadi masigi copy Chief Minister gi office da pisinabasu haiki CM na makata kibada handaki anoba COVID-19 ki laichadasi nungsittasu sandoi haina hairibanina mioi punamak yamna chection bigadabani Home isolation the lady ba anaba sing ningtina atai imungi mioi singa samnadana ningthi jana lady bra haibadusu ningthina check tawnaba DC singda pautak pibaga loinana karigumbada official singna home isolation tawba sing yangshin bachatpada isolation tawriba mioi aduga tonganba ka amadi toilet ningthina leitabana chingba thengnarabadi anaba adu COVID care center da purau haike aduga COVID awareness cum enforcement committee sing tongan ba assembly constituency singda Sem naba amadi atuba matamgi manungda COVID care center sing amuhanna mathau tahonnabasu direction piki. Matamgi oina atu kaigi mase akhoi sigi virtual interaction jai tawnanaba sinjarake adu district ta laiba ngasaina haijagiba dumaina at least akhoi preparation well prepared of the way aroi live train ji koi wars kariba folpo age hadu ha amani ki calculate tawra Liberia Deputy Commissioner, ASP, CMO, Liberia Mayamna, Madugi prepared of you, Madugi writer, Principal Secretary, Health, Kida Yon Bureau, copy to CMO Officer Yon Bureau, Aduga Makata Budu, Karikari Toxige, Hyderabad, vaccination, the awareness of the vaccination, Anis the kind of focus Bureau. Aduga home isolation nidu masai na haiba duwaina amtang tawbiro aduga vaccine nonis da mu madugi mayamgi virtual conference mu tawno tawse mayam puna take care section na lagyo front line warrior mayamni mayam na agradi chenbi level lagro na mayam yaringai mi unaba khonaba lebiriba office doctor oiro bcg oiro police ki oiro leiba mayamdi em care to matuk dai Adu na all the time. Akoi mask in the Lepigano, Adagi social distancing president of you, Aduga kind of awareness ka akoi vaccination ka anis da koi concentrate of it. Rimsta medical student oiba kuraidagi sanaton athokpamgi misiga mari leinana semkiba Justice for Sanaton Athokpam JFSA na misi asigi asengba langla langjin puthokpitaba mari leinana achumba wayel chathabinaba demanda kaukiba pung kunmari gi shutdown na Imphal amadi atai state asigi mafam kayada chawna kaiba pikre Imphal gi lambi sing khuntak lansi ki dukan sing thong hangna ki de gari khara chatpanatana oil pump sing su thingki
Shutdown manungda protester sing thoraktuna lambida uwa paishinba tayar mai thaki ngasigi shutdown nga mari leinana JFSA gi chairman thangjam memina misi asigi matangda achumba puthoktriba phawba khongjang kaya sangsin khigani haina phongdokhi si sonaton ga achumba puthokpiu nangla na jin thibiu aduga ma kanana hatpano haiba misaktu pudo tasina khanglabani miyam khuding mangna sonaton matanda sijabanate mi kharaga lautudaraga hatopi bana haiba thamsi magi Tawrami babagi thong khuding maksina kanana su miyang khuding mana su yaroi mama oi bi kaya gi thamoi da ngasi sonatongi tawrami mongse kana su longai ba phaudi ning amda bangak tani sonatongi tamukta aduna khoina hajaga daw ba haibadi jasi po sonatona nijari leingak na sumba buthokpiyo aduga ngasi mayamna tawriba sonatongi tamukta satra sangsan mayam honachan mayam khuding maksina sanghiliba khongjang miyamna su sogepidona mateng pangbiyo COVID-19 pandemic maragasida mask uptana chathok sasin tauba mioi taraga manga police na fagatlaba matungda mioi tara manga da court na cell oina lupa lising amamam fine tihan bagaloina na numit humni simple imprisonment da thamnaba order thokre hairaba mioi tara manga adunga se court ta puthoklaba matungda makoida US 32 of the Police Act 1861 gi makada maral leire haibadagi court na mioi amamam gi lupa lising amamam fine tihan ki amade numit humni simple imprison tawon kibani Hojik lebak asida amadi Manipur state asida COVID-19 pandemic ki second wave oirakliba fivam asi yenglaga Imphal East ki Yairipok Laimanai amadi top singtha khul anida hayeng ayuktagi hauraga me taret fawba total shutdown lautokle haina top singtha gram panchayat ki pradhan yumnam tombana phongdorakli ngasi top singtha youth progressive organization TYPO gi sanglenda khul ani gi oiba apunba mefam ama pangthokladuna pradhan tombana phongdorakibada top singtha khulasida matau karamna covid positive oirakli bano haibagi maram khangdana mioi mari positive oirakle masida natana mioi kaya amasu positive oiramgatra haibagi chingnaba leire maramaduna ngase Tulihal jila parishad top singtha gram panchayat Laimanai youth club Yairipok LYCY nongpok ningchau youth association NNYA amadi village level federation VLF yauna punna Faminaduna Kanaraba Matungda shutdown tobagi fireb ase lobani numit tarani sathagadauba shutdown ase oirakliba fibam ge matungina matam ge sangdorokpasu yai haiki hayeng April 19 ge ayuk pung 6 tagi hauraga mathang tha me gi taret fawbada sathagadaba shutdown asida miyamna su mateng pangbiduna Aikoi punna COVID-19 nasidagi ngakthoknaba hotnabada saruk yaminase hainasu pradhan tombana appeal torakli shutdown nasigi manungda emergency essential servicing mai ising ana ayek lining laishon amadi e pauga mari leinaba singdi komthokani hairi ngasigi mifam aduda top singtha jila parishad ki pradhan Y Tomba Tulihal jila parishad ki nominee Kongbam Kishore Kumar TYPO gi president Pangambam Arun Jila Parishad ki ward member sing club association sing Myot Singh na saruk yake mangsta maram mayam history laitaba mi mari hana oirabnina positive oirabnina masi manungda mayam oram basu yai aduna maram oiraga akogi manungda history mayam laibnina koi totally shut down hayengdiga hauraga akoi nimit tarani natraga trawani si lapthokpa yai adubu matam chana club organization mayam sing lapthorokani adubu hayengdagi shutdown tawre habchi mayamda phongdokche Malengi oina mi painingai oina sandoroktuna mioi kayagi punsi lomhankraba mioi kayabuna nahaliba coronavirus na Manipurda nongmanobagi soksin lakli Kakching district ki manungda lairiba wabgai lamkhai keitel hianglam wabgai su mi yamna punda namagi pandamda bazar board na sinduna dukan sing kanglup ani thokna khaidokre A amasung B khaidoktuna nongma kanaraga dukan sing hanglagani hairi hayeng April 19 dagi kanglup A Thaba singna hangani aduga mathang numit April 19 dana B thaba kanglumna hangani asumna mathang hangnaduna mi pundanaba honabani hairi Haukiban numit humni asida Regional Institute of Medical Sciences RIMS Hospital da yamdrabada mioi taragi changda COVID positive oiraba patient sing amadi
admit torokpa asina hospital asida thamliba covid ki akhanaba bed sing ase anaba thamba konaroidra haibagi chingnaba leire haina rims hospital gi medical superintendent dr heights priyosakina phongdorakli wafam asing ase patriotic writers forum PAWF manipur na sinduna aiba keke wahengbamgi yankhai ga humdoi raksuba mapok kumon thoronga mari leinana hospital asida layengduna leiriba cancer patient singda acha athak amadi atai tengbang sing khusin nabagi thauram amada phongdokhibani dr priyosakina makhatana phongdorakhibada manipur da su covid 19 gi second wave lakpa asiga iroinana leina asibu laksin naba akhanaba thaurang paikhanaba mari leinaba ministry ga kupna khanari loinana rims hospital asida su covid positive patient sing hengalaktanaba lengakna piriba guidelines sing ngakna chatuna health workers singna kanna honari leina laisadasi health workers sing khaktana tana atai mioi singnasu yaudrakadi laksin bangam loi miam khudingmak laina asigi warrior amamamni khanna checkinna lantheng minase patriotic writers forum manipur ge mijing makhada aiba keke wahamgamgi mapok kumon nga mari leinana rims ta laing duna leiriba cancer patient singda pungning thawat poina khudol pot kaya tamlakpaga loinana health sector da cooperation pirakpabu thagatpa phongdola duna hai malemgi oina missing yamkhalakpa aingasagi khal kaitharakpa amadi atai maram kaya dagi cancer gi anaba makhal kaya hauji thengnari adubo aikhoi gi scientist sing amadi doctor singna leina sibu laksin anaraba kanna hotnari soidana malemgi lemai dagi cancer hairiba anaba ase pungmut muthat pangamgani haina thajaba thamki Panna hona jadana professor Tomsana in one stage da zero dagi pukhala me dagi dale sorana another stage da pukhala na we see cancer see our institute ko institute da northeast da postgraduate tambasi full fledged tambasi kolkata even kolkata da law BMD se am lagi patient hamam laitreba in the last 2 to 3 days more than 10 patient admit opsileba lengana piriba covid 19 ge SOP ngakna pangthokhiba thauramasida rims hospital ge medical superintendent dr Heights priyosakina athoiba mitung PAWF manipur ge president Nauribam Khambal Luangna Thoromapu oina saruyaki Dr. T. Daneswar Sharma Head Department of Radiation Oncology RIMS amadi Dr. Sudhir Ranjan Thingbaijam Professor ENT RIMS anina akhanaba mitunglen oina saruyaki loinana PAWF Manipur gi Vice President Sobita Mongjam ex Joint Secretary Dr. Umabati Athokpam amadi Senior Physiotherapist Sinam Ongbi Joybi Devi su saruyaki COVID-19 second wave laichatna maram oiraga containment zone lauthokiba kawa naurem lekai gi yumthong tarada small and medium enterprises MSME National Board Member Robin Blackina chana thakna polam sing piduna mateng pangkhre containment zone lauthokibadagi chana thakna bagi polam phangdabagi khudong sadaba sing adubu khara makhai koknaba pandamda polam sing ase pibani haina Robin Blackina phongdoraki Mano Paumi Singh the High, like Chadasina Mara Moiraga, Mamang Chahisu, Ekoi Lebagasida, Awabakaya Mayonaki, Luinana, Handaki, second wave Asina, Mohena, Awaba, Mapire, Masida Sakarna, Piriba, guidelines Sing Amadi, protocol, Mayamasi, Chekshina, Ekoi Pumba, Nagna, Chatminasi, Haina Supundoki, Haiba Sakarna. Paliba Pirakliba Tabak Thorum Mayamasi Karigumbada Equina in the Batarabadi Masigi Ganafam Late Maramasina Lai Chatasidagi Ngak Toknaba Ekoi Pumba Sarkargi SOP Ngakna Chatminasi Luinana COVID-19 vaccine Ekoi Pumba Kapto House Haina Sumhana Fondoki Corona ji Horokumatam de Koi Karam Bahidak Piraga Karina Masi Laenga Dagi Kadogdagi Habo Kangam Dava Leram Dava Luinana PPE kit ventilator marang kaina leitaba adugumba matamdu da khoi thengadana first wave si maithiba pigre adu hujik second wave la abasi dadi akhoi hena masida khoi maithiba pibada public ki support sarkarna lokhaliba thabak sing punamak miyamna khoi madu isagi thongni khanna sarkarna lokhaliba je inbiraga sarkar gi mateng pangbiraga di khoi second wave si ningthina maithiba piba ngangani khale
Jiribam district asige administration Jiribam police amadi medical department na anisuba covid wave asige jackson thorang kaya lokholabasu Jiribam ge micham praja singna gyan taba watpagi chang hengalakli lengang na thokiba order amagi matungena mapaldagi changlakpa mioi yauna pung humbudra nithoi ge negative test report yauba purakadabani haibadagi mapaldagi changlakpa mioi sing che chang asi puthokpa ngamdrabasi RAT test Jiribam da tauhanduna mateng pangli adubo Jiribam mioi kharadi jiri turelda tumina lanthok lansin tauduna ngasi fawbada leire maruoina Jiribam gi kamaranga muslim village kalinagar amadi ningthembam bakhal jiri turel ghat singda lotuna mi lanthok lansin taunari mari leinaba authority singna kupna yengsin phamthoi hairi hauji Jiribam gi oina covid care center da mioi ama covid ICU ama amadi Borobekra subdivision da mioi ani puna Jiribam district ki oina covid positive oiba mioi mari leiri mioi sing asi mapaldagi narakpa mioi ngaktani hena kiningai oiba amana yumthang nariba Jurigat kasar Assam asida positive case masing hengalakle haibagi report leinari ngai maragasida Jiribam Manipur amadi Jurigat Assam asigi mioi singna jiri turelda lona chathok chasin taubana leina asi hena narakadra haibagi jingnaba leire maramaduna mari leinaba singna hiramasida miyeng changhan ningbagi apamba phongdok narakli Malamgi oina khwaidagi tamthiraba laina laichadama oiriba COVID-19 asina sokhalaba lamsang kendragi manungda containment zone oina lauthokraba mafamsingda Lok Jana Shakti Party LJP Manipur State Unit ki General Secretary so oiriba lamsang kendragi intending candidate Kundrakwam Kanba Maitaina acha athak amadi thaknaba afabai sing yanthokre COVID-19 ki laina laichana ka hena awaba taraba lamsang kendragi manung chanba khongampat mantri laikai loitang khulen maning makha laikai tawthong khunau tawthong ayungba awang khunau maning laikai amadi awang lei kinthabi khulsingi imung ni furomda tengbang polam singye laduna khundrakpam kanba maiteina kendra sigi manungda mioi ama COVID-19 na maram moiraga laikhidraba yaurokpada thamoi songna awaba phongdorakli loinana kendra sigi miyamna section na lengang na piriba SOP ngakna leibina basu appeal torokli khongsata tuda mahana hai status sida leiriba chingta mani gi miot singna vote matamda thawai yaubugumna miyam gi khallaga COVID-19 gi ani suba web asida henna pukning changbiduna miyam gi awaba ubiduna athoiba lal oigani lengang na mi kundagi henna punba yadabagi athingba leirabasu miyam gi miot oiriba kana gumba singna ngami haibagi matagumna SOP thugaiduna bot khombaromda pukning changsinbagi thawong satharakpa se laibak chibani imungda sagaida amadi leikaida COVID-19 positive oiba yaroklabasu aigi boti khomhodaba yade haiba apikpa wakhal sing thadopiduna miyamgi yaifanaba thausil thaurangda oina miyeng changhaninge hainasu appeal tawrakli Tripuragi Bangladesh Bisgau ngamkhaida tainabada leiriba mitei khul Gauranagarda Thamari Chumna Sathagadaba Mitei Nupi Singi Fisabagi training program amangarang Haudokre Kulisigi social activists and Binotana Fongdorakpada skill development scheme gi makhada Chathariba Fisalon gi handloom training asida Kulisigi Nupi kunna hanba vets da saruk yari training asi tha mari gi oina mathang Sathagadabani hairi Union Health and Family Welfare Minister Dr. Harshvardhan na haikibada mamang chahi 2020 da COVID-19 bu laksin naba chathakiba khongthang aduga yengnarurabadi English ngani kungamathoi gi chahi da sem sariba thong sing asina phaba heli Chandigarh Punjab Haryana amasung Himachal Pradesh ki tongan ba mafam 13 da blood donation camp hangdokpagi thoramda wangangbada Minister Vardhan na wafam ase phongdokibani Thoromadu da MOS for Finance and Corporate Affairs Anurag Saruyaki Thoromadu Competent Foundation na tongan ba Association amasung NGO singa kusam naduna organize tawbani blood donation camp sing organize tawkibagi damaktasu minister na Competent Foundation bu thagatki idan tawba haibasi lemjaningai oiraba
dan makhalamani myoi kayabusu masida yauksin biyo haina health minister bardana miyamda appeal tauki me amadagi hauraduna inkhalakliba nahasingdasu covid-19 gi vaccine kapa hauragani haiba wafamsu mahakna phongdoki competent foundation gi president sanjoy tandanna kumsi chai asida blood donation camp taraga humdoi hangdoknaba foundation na warep laukibani haiki Prime Minister Narendra Modi na lucingliba BJP government po senior Congress lucingba Manish Tiwari na sidaduna wafong kaya phongdokre mahana haikibada second wave na ahanbadagi na yamna hena khudong thiningai oi haiba asi puwarida khudam changdam mayam ama fangi miyamgi punsida khudong thiningai oibada natana Miyamgi punsida khudong thiningai oiba amatasu thoktanaba thabak laukhatpagi mahutta tawgadaba daita kaya laudana leire hairi lengak fazana ngakpa leibaga asibu wahannaba thabak tawduna leire haina senior congress luchingba sina central government bu maral sikre mana wahang kaya so hangki karigi miyamda mangjongnana khanghandriba amadi matik chaba preparation karigi tawdribano Oxygen phangdabagi maram oiraduna miyoi kharagi punsi su longkrabani haiba wafam su mahangna phongdokki aroibada maroi pau mohanna pizari Chief Minister N Birena video conferencing gi kuthangda district singi DC singa COVID-19 second wave ki matangda check-in thawrang lakhonabagi khanakre Marks up taba miyoi fine thianduna numit humni simple imprisonment pinaba order thokre COVID-19 positive oiba patient hengalakpana RIMS ta leiriba bed sing konaroidra haibagi chingnaba leire haina RIMS ki medical superintendent Dr. Hait Priyo Sakina phongdokre loinana miyamna I dan tawbada yawbiyo haina Union Health and Family Welfare Minister Dr. Harsh Vardhan na miyamda appeal tawkre masigi damakta ri mes baudom loisindari miyambu mohanna khurumjari